खुरमजरी ISTV Manipuri Paumining Tabiraba Punamapu Taram Noksari Ngasigi Marui Bapauda Thabal Chongpham Yausang Sports Pangthokpham amadi Miyam Tinba Maphamda Swine Flu gi matangda Miyamda Khanghanaba Health Services na thabak lokhatkre Pau Sandukna Pizari Swine Flu ngakthoknaba Health Services Manipurna akanba Jackson Thorang lokhatuna Miyam Tinba Mapham Singda Fauba Laina Sigi matangda Bab Tahanaba Khongthang kya lokhalakli ngasi Health Services ki Director Okram Ibomsana GR Lagduna ngasi Hotel Nirmalada Swine Flu gi matangda awang bathaki mifam pangthokre mifam aduda District Mapan gi Chief Medical Officer Singh District Singi Immunization Officer District amadi Block Singi Program Manager loinana Block Data Manager Singh Susaruk yakhi ngasi ayuk pangthokiba mifam aduda matphamadu loiraba matungda Director Ibomsana Paumi Singda haiki Swine Flu asigidama akhanaba thorang paikhatuna Yausang Thabal Chongpham Sports Pangthokpham yauna Miyam Tinba Mapham Singda Official Sing Chatuna Swine Flu gi matangda Miyamda Bhab Tahanaba gi thabak paikhatnaba warep lauri Mahangna makhatan haikibada Laina asigidama Miyamna ka hena mipaiba pokpiganu Mipung khudimak mark season nabagi darkar oide mioi kharana maram chadana mark season nabana Miyamda mipaiba pokhan batanatana arembada chading tohali virus makhalamna thoganba oibana paisa masing thiba bus tongba amadi Miyam tinba marakta changlubada laina ase adumak sandokpa yabagi oithokpat lei maram asina Miyamna thabak chathok luraba matungda yumda halaklaga khutsa sengna hamdokpagi thabak kaubiganu Miyam tinba maphamda chatluraga mai mit amadi Natona chingba mafam singda khutsa hamdoktana paiba amadi nanbana chingba tawbiganu Health Services Manipurna Swine Flu gi matangda Miyamda khanghanbagi thabak asida mipung khudimakna mapung phana mateng pangbiu haiki hana so kuna loina kodi electric monitoring cell hangna 24/7 work to na lere aduda latest kodi situation ji brief tawga hena kanba magi club kumba aduga housing na ji option maro bani na sport hum thaban chamna chimuda kodi mayam da loudspeaker da laptop pa dugi ko plan khana bani tasena gari tawga laka da miking to bodo madumukti prajada unnecessary and mi private home gani hai the opinion am lam di madum te ko taw already khabar da duga electronic media da taw sina du suggestion ko gani hai Tam Taruglak Manipur Legislative Assembly ki member Oirambata Natana Minister Oiramba PS Parizana Laikhidabada CPI Patsoi Local Council na mifam ama phamduna awaba phongdokre Sagolban Khamnam Lerakta Pangthokiba awaba phongdokpagi mifam aduda Local Council asigi maru oiba member kya saruk yabata natana minute ani tumina leptuna awaba phongdokhi mifam aduga mari lainana CPI State Executive Member TS Meghana Laikhidraba Parizatna hinglingai matamda pangthoklamba thabak thoram singthakhi Handak ikhang khanghaudana Minister Oirambata natana CPI gi luchingba amasu Oiramba PS Parizatna Laikhidabada All Manipur Nupi Marup Sagolban Unit na su awaba phongdorakli Cherolamada Laikhidraba Parizat Nupi oibi singbu awangba thakta pukhatnaba honaramba misak amani mahakna Laikhidaba ase Manipur gi oina mensinba ngamlaroidaba mapham ama laihauragani hairi RIMS ki Biochemistry Department ta Senior Residence oina thabak puramba Dr. David Gangte ngarang numidang bathroom da tusinbidat laikhidre mahak laikhidabada RIMS ki Teachers and Medical Officer Association na awab phongdokre Imphal lagi Chandel tamna chatpa passenger bus number MN011742 asi Chandel district ki Lima Sari khulda accident thoktuna Maha River da tasinduna leiringaida sakhangdaba singna Mars ki tang ani amasung ahum gi lona bat ahingda mai tharam le hairi Thawong adubu yaningda phongdoktuna mara leiba myoi sing phaduna ain gi oiba thabak sing lokhatrabadi Mars ki tang tara mari dagi Indo Burma Sugunu Road Bus Owners Welfare Union na akanba khongjang jangsilagani hairi Marakthana tenba bre amatang logzari amuka na taram noksari State Assembly da sel thungi chang hanthana bagidamak electronic budget chana hanna taksilagani haina MLA RK Imun haikre wafam singa si Sagolban Kendrigi Salam Lekai de leiba Ibudau Salang Ningthogi Community Hall da nauna semjin sajinduna sangab gi thoramda haikibani thoram maduda Lekai asigi masak naiba myoi kya susaruk yakhi MLA Imun makhata na haikibada Assembly session da sel chading hanthana ba amadi araiba mongda budget punamak khanghanna ba
E-budget system asi India gi ahanba oina Himachal Pradesh ta handak haukhre masina chahida lupa crore 13 tagina kun fawba sel thum kanbada mateng oi haiki state asida mahausa gumna paper season aduna budget puthogliba asigi mahuta e-budget oina tawhannaba taksilagani haiki mahangna makha tana national highway number 62 Imphal Ziri gi wahengbam lekai dagina 13 fawba asi matanga chunaba street lamp chahi asigi June July dagi thanba hauragani waheng lekai de leiba khongnang khogai BSC protected site oina lupa lakh tara ahanba oina kaithoktuna historical monument oina semba haure haiki akoi uji paper che changsin na akoi traditional system logic nari tawgalabu lam khara di akoi gi bharat ki manung di akoi e budget prepare to ho boleba e budget haiba electronic budget hai se e governance ko mani sarkar gi ado akoi ahamba state India da e-budget puthokasi Himachal Pradesh ne handak puthoki e-budget paperless budget uji akoi MLA sing mantri sing nam puthokna question hang pada assembly da puthokda che thana purakara koina pathokna pudana yumda tawibudo chahi amada 16 crore amuk save tawai hai kenoda assembly chalai da moi mafam 16 to 20 crore amuk save tawai hai Higher Secondary School gi authority singna mahiroi parikha thaba yadabaga mari leinana ngarang sengdokibada mahiroi singadu register leiba ngaktani haikiba adu aranbani makhoi CBSE da register leitaba mahiroi singni haina school asigi principal and saratna sengdorakli manakhana tenba break amagam luxury More de leiba mapan suba Assam Rifles na sinduna ngasi Holland 5 village da nongmagi oiba lemna laingbagi game ama pangthokri Game aduda mapan suba Assam Rifles ki doctor ama amadi More Hospital ki doctor ani puna doctor ahum na layang ki. Game aduda manak nakpada leiba nupi angang kaya na layang bat lagna ki. Loinana hidak langthak kaya su lem na pi ki hairi. All India Gramin Dak Sevak Union na hayeng dagi haugadoriba matang kaktaba thabak lepagi khongjang asi All India Gramin Dak Sevak Union Manipur Division na sumapung fana sogot kani hairi. Union asig Secretary SDI mana thadorok pacherol amana India ki dak sevak lakh ani lising humpu humdoi hen bagi maram chaba demand singbuna thaiduna thamba loinana Ministry of Communication and IT amasung Department of Post ka yanaki wafam sing thabakta onthorok taba asidagi matang kaktaba thabak lepagi khongjang asi All India Gramin Dak Sevak Union Manipur Division sagatuna sarok yagani hairi Huikam ningthau ipa ibungo amadi ima ibema ani gi lai selungba oiramba sorai sam aber singna laikhidabada huikam ningthau khun marupna mifam ama pangthoktuna awaba phongdokre hairi mifam aduna laikhidrabagi imung manungi awabada saruk yakre hairi Samas tengbang loop uripok achom laikai na sinduna loop asigi sanglenda sairing saidinabagi thoram ama pangthokre Nambul Turel Ichel Kahan Gumsi Loktak Pat Hinghansi Haiba Thimda Pangthokiba Thoram Aduda Uripo Kendrugi MLA L Nandakumar Ward number 3 ki Councillor PS Praneshwari Lubasigi President M Momonbi Amadi Dr Taurangbam Brajakumar na mathangsidna Athoiba Mitunglen Singh oina saruk yakhi Thoram Aduda Manipur gi Sagnai Raba Kabi Kunna Masa gi Sering Singh Pathokhi Kabi Singh adugi manungda Imphal West ki hanagi DC oiramba ke Radha Kumar yauna atai tongan ba lamda thabak tawriba kabi sing susaruk yakhi Marueba pau amuka napizari Thabal Chongpham Yausang Sports Park thokpham amadi miyam tinba maphamda swine flu gi matangda miyamda khanghanna ba health services na thabak lokhatkre Miding tabiraba punamapu amuka na khronjari